ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Manipur University ki VC ki wathok asigi matangda Chief Minister N Biren ngasi HRD Minister Prakash Javadekar unaduna waroshin purakna batakshin khre Kurum JRSTV pau meeting tabiri basing taram nokchiri hoji pau sanona pizari Manipur University ki VC ki wathok asigi matangda Chief Minister N Biren ngasi HRD Minister Prakash Javadekar unaduna waroshin purakna batakshin khre ISTV News na Delhi dagi fangba pau gi matung inna ngasi ayuk pung 13 taba matamda Chief Minister N Biren Prakash Javadekar ga unaduna hojik Manipur University gi thabak thoram sing lepkhibasina mahiroi shingi punsi mangba yabagi fibam da laklibasi gi akupa wafam minister da thamki hairi Committee ma semduna VC gi matangda thigatnaba committee semlibasi review tawbiu committee asida local gi mihut yahonbiu Manipur University mahusagum mathau tawhanduna mahiroi sing lairik tamba fanganbiu haina Chief Minister gi maikei dagi thamki hairi amaromda ngasi HRD Minister Prakash Javadekar na mari leinaba official singa ngasi nungthil pung mari makhai taba matamda Manipur University gi wathok asigi matangda mifam pangthoklagani mifam aduda lawrakpa warep sing adu Chief Minister da lagani haina powers na makhatare Amaramda hojik Delhi de lairiba Chief Minister N Biren Rajya Sabha ge MP KH Bhavananda yauna BJP gi luchingba singna hayeng ayuk amuk hanna HRD Minister Prakash Javadekar ga unaduna Manipur University ki matangda kupna wari shagani hairi Delhi dagi fangba pau gi matung inna Chief Minister N Biren luchingba team asina ngarang BJP ki National Secretary oibata natana North East Char Supuriba Ram Madhav ka unaduna Manipur University ki wathok border issue amadi framework agreement ki matangda khanakre hairi Delhi de lairiba Chief Minister N Biren yauna MP amadi BJP gi luchingba kaya asina Bharat ki Prime Minister amadi Home Minister ga su unaduna Manipur da hojik thokliba issue sing mamutana khangan gadaure masigi damakta Prime Minister amadi Home Minister unana ba appointment launana ba honari haina powers na makhatare Bharat Kansi Manipur Kansi haiba kholau ga loinena Manipur Pradesh Youth Congress Committee na motorcycle rally ama pangthokna ba sem sakre masigi matangda ngasi Congress Bhavan da paugi mifam ama pangthokre paugi mifam aduda Manipur Pradesh Youth Congress Committee gi President Amir Hussain General Secretary B Rahman amadi Vice President NG Dilip Kumar Sharugyake General Secretary B Rahman haiki bada Manipur gi tungi yumbi oigadawriba mahiroi mayam ama hauji Manipur University gi tangdu laita daba fibam asna manghanduna leire Paliba Sarkar asina mahiroi singi punsi kanbagi mahutta fam konbana lui khanduna leire ashigum laba fibam asida Manipur Pradesh Youth Congress Committee amadi NSUI asina tumina laithokloi National President yauna mahiroi singi punsi kanana ba khongjang changsilagani haiki Vice President NG Dilip Kumar na ILP gi issue ngasi fawbada sarkar asina tumina leishin khre Citizenship Amendment Bill 2013 Manipur da chatnaba yaroi haiki President Amir Hussain na makhata na haiki bada lakliba July 13 ta pangthokadoriba motorcycle rally asida Youth Congress Committee gi National President su sarukyagani Congress Party na matampumna makta Manipur gi ngamkhai kaidana ba honaduna lakle Manipur gi ngamkhai kanana bagi dama Congress Party na ikatana ba sem saduna lai hairi si amani Manipur Kansi haiba kholauga loinana bike rally ama July gi tarik 33 ta laibapopo numita Manipur Pradesh Youth Congress Committee na sin jaduna iramdam kannaba khongchat ama chachagani Congress Party na matam pumbada Manipur gi ngamkhai kaidanaba honaduna lagli ngasi su Manipur gi ngamkhai kaibagi phibam laglabadi Congress ki karmi khudimakna iramdam kannaba katnaba sem saduna leiri haina Manipur Pradesh Youth Congress Committee mai gai degi ningsinjari paugi marak thatna te ba break ama Nati chat lagi ba please ay chat lagi ba target ke season loi krabadi adudi ma amu hana una bunglaro asum tauna mango season chat krabada adum haina Winkies mango swiss roll adum phanglaro khangedana Winkies mini Swiss roll bu laklaba pumnama slow motion adum oi punsibu Winkies am tadi piudana baba Quick zone gidi tatatis college di mamal suma phang kuding cham mane yo suma ngaroi pista chalabni na adu suma takta superlink footing gi offer me amum piri sidi tiles electric rang no sin bagum na yoti sin bayar dudi sanagi mohut yang na sin bayar
Winkies mini Swiss roll bu lak laba pum nam slow motion adum oi punsibu Winkies amta di piudana Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu June thagi GSTR 3B return file tawbagi aroi banumiti lakliba July gi tang kundani sale changdana return file tawnabagi damakta Old Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Nati chat lagi ba? Please ay chat lagi ba? Election gi matam loikrabadi adu tuma amu unaba phangaro Asum tauna mango season chat khabada adum haina Winkies mango Swiss rolls adum hanglaro khangedana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu A magic mix of chocolate and vanilla marble cakes from Winkies, the cake specialist. Break matunda taram nok chires makhataba pao. Imphal gi Palace Gate ngasi Redin Fitness Center kauba gym ama IAS officer Gyan Prakash na hangdokre. Fitness center asida tungan ba matam ga chunaraba khutsukhulai kya laibada natana steam bath amadi restaurant amasu yaure. Fitness center asigi proprietor and Romeo na chokot laba lamdam kaya da phangba sanabagi khutsukhulai kya thamliba fitness center asigi khudong chaba lauduna miyam na masamu phone laina na bahotna biu haiki. अखोई बिजनेस सेक्शन सिदा अचौब लाई अमरोमददी याम अफब पोनी हाइतारे मसी अदा अखोइना आरडी ग्राफिक्सना अखोइ प्रेजेंस तौरगा अखोइ हेल्थ सेक्शन दा रेडियंट फिटनेस एन अमा अखोइ पैलेस कंपाउंड दा लाइबसे अखोइ प्रीमियम क्लास नि अखोइ लोकल गी जिम अमो ओरगसु सबसाना अखोइ फ्रेंचाइज की लेरिबा जिम सिंगसिदगी थेंगनबा यानबा हाइबगी पांदमदा अखोइना मसी प्रीमियम क्लास ओइना अखोइना हांगजरकपनि मसीगी से अखोइ मरोइना मसीदा फैसिलिटी फंगी से जिम कार्डियो सोना स्टीम मरुइबदी अखोइगी याम इंटरेस्टिंग ओइबदी अखोइगी अखोइ हेल्थ फूड ओइबा ओइबियावा अखोइगी रेस्टोरेंट सेक्शन अमा अखोइनि याउरी मसी याम इंटरेस्टिंग पार्ट नि मयामना अखोइगी तौदवा अनौबा अखोइ ऑप्शन नमनि मसीदा अखोइ थमजरिसे मसीदा हेल्थ फूड मयाम फंगनी अदो अखोइगी सानाबा लाइबा अदगी मसीदा अखोइगी सानाबा लाक्तबसु हेल्थ अखोइनि साबा याबा चिंजाक सिंगसी अखोइ मफमसिदा फंगनी हाइजेता Hajarabada mariba pao amukahna. Manipur University ki VC ki wathokasi ki matangda Chief Minister N Biren ngasi HRD Minister Prakash Javadekar unaduna warashin purakna batakshin kre. Haji Fabugo na estimate pijaba pao matanga shadalo sinjere meeting tabiri basing bamukana kurumjeri.